Ngasi film asi 1970 gi adwaida Mumbai da thokiba wari ni film asi Mumbai da leramba matam adugi maming leraba gunda ani gi wari ni gunda amana menung chi chawi hingsa pamde aduga masagi akanba moral principle amagi matung ina thabak tawi aremba da hingsa tawdana bo hanajai aduga gunda amana mana pairiba power adu chawthokna bagi damakta mahana tawba ngamna duba thaba amata leite launam namthak tagi hawraga hingsa phawa yauna power gi damakta tawba mini mamaidudi gunda ani sigi manungda kanana kanabo maithiba pigedori lengchen breksimaya mangang pakhangna taram nokchari ngasigi film asi aseng mathokiba thodosingda yumpham moiduna ikiba puthokiba film ni ngasi pujarakliba film asigi mamingdi Once Upon a Time in Mumbai film asigi ahanba sin 1993 gi March ki thalo silakpa adwaida Mumbai gi turel achauba amagi makhadagi police na gari ma chingkhalakli aduga nakan amaromdana police ki radio da police ki mobile unit khudimak headquarter da kaurakli nongmai kapna re haina su kanna hairakli police na turel dagi lokhalakaba gari adu ACP Wilson gi gari ni Wilson di masa tasinduna famduna lerami ACP Wilson gyan tarakle taba matamda SI Jawan laktuna ACP danglai sarge gari turel da intharakliba misak adu kanano mapunji chuba jail da thamsi tanja sida inspector ama laklaga harai ACP masa matomta sijana bo khona jabani turel da ACP masa mangna gari du direct thokda jabani thagdo asigi matangda aina minna uhoba khunja singdagi hangnaraklabani ACP matomdana gari turena thokthakebani haibasi achumba wafam mathangi sinda police commissioner na Wilson bu kauduna harai kari maram gidamakta nangna tomda sijagi hajuna thawrang toribano nangna sagina thauki duna chelabra Wilson harai aina tawkiba pap singdagi isa nanthok janaba sijage tawbani adubu aigi pap asina ka hene heman khiduna aise ilai laina siba phawba ngamloi dawri commissioner harai ngasi Mumbai da irang tholiba gunda masel marakta tawriba irang asi nangna tomthaki daita natte ningamdraba Wilson harai ngasi oiriba tholiba irang khudimak nongmai kapnariba bom pokhairiba singase aina tawkiba thabak singaduna thonba ngaktani aina matamaduda miyo ema phana nabagi damakta aigi alaiba pangal thona puthokutuna nupa adu tabu sena juna leikhi madugi falni ngasi ekhoina phanglibase commissioner na hanglai misak adudi kanano Wilson harai Sultan Mirzani Wilson na yamna ningamdana wari lirai ngasi thokliba irang khudimaki horokphamdi Sultan Mirzani Indiana ningkha tamba ikui kuidringai matam aduda Madras da yamna chawba ising ichaw ma thoki ising ichaw duna maram oiraga angang oiriba Sultan Mumbai da lakhi ising ichaw du tholamdrabadi Sultan hariba maming asi Mumbai da kanamtana tanaramoi Sultan angang ojerabasu matam adudagi hauna hithangphamda thabak torami numit chupa ama thabak suraga paisa oina siki ama phangki piklingaidagi hauna Sultan mahangna phanglaliba paisa adu leita laira singda kathokpagi makhoida pija pithak tawbagi pamuba lekhide Sultan piklabasu miyoibagi thamoi pelhanba yamna hai masagi ni haibada kaisu lejadrabasu migi mateng pangbada amadi kathokpada pamudaba mataw asina mahaki maming asibu mayamna Sultan hairaga kaunaba horakhi mahaki asengma mamingdi Mirza khaktani Sultan hairibasi Arabic wahaini arthadi Muslim gi ningthau haibani Mumbai da matam aduda potchai lona yonthok yonchin tawba smuggle tawbagi karbar asi pikliba Sultan su yarami Sultan ge angang oibagi lanjadaba mataw aduda police na mangonda ka hena check tawkhide maram aduna potchai smuggle tawbada paisa ka hena tanba Sultan su horakhi migi makada thabak tawgadabagi mahutta mahak matomda paisa tanjanabagi Mumbai hairiba sahar asida paisa nungsa paiba masak naiba mi ama oinanaba achetpa wakhalon ama angang oiriba Sultan gi wakhanda chuduna leikre mathangi senasi Sultana chawraklaba matamgi warini mahaki khwaidagi thajaba mahaki yet thangba pambom oiriba Patrick hairiba nupa aduga makhoini wari sanaduna lerami Patrick na hairi Pathan gi gengda ekhoina mateng pangomsi makhoi dekhoi yeknabagumbani Sultan hairi yeknabo odu charupudi marup oiraga ekhoi myam kana naba tawbana phattabra mathangi sinda Sultan Pathan ga unaba laklami Pathan hairi lupa lakh taruk henbagi sana yawba aigi truck ama Mumbai da thunglagadabani adubu pawasi police na hana phangkre maram aduna police na phaga dobagi sena duna leikre Sultan na ilai lain hairi karishu khalunu adugi oiradi nangi poche singadu matam chana nangonda delivery tawrake mathangi sindana police na mafam khudingda alakpa gari khudimak ki check tawduna koithi thiri asomdana Sultan na Pathan gi sana yawba truck adu mina chanadaba lambi asukpa mada thauduna laklami maramdi lambi asida railway track leibana truck tlanduna chatpa yadaba lambi ni adubu truck aduna railway track adu lanthoga chananabagi damakta Sultan amadi Patrick na railway gi achau chauba yot sing adu phajinduna thamliba screw sing adu lokthoknaba khonari truck adu chatpa yananaba lambi semnanabagi damakta railway track aduda leiriba achauba yot sing adu lokthokduna lambi semba loiraba matungda sanaya uba truck adu railway track adu lanthokduna thodorei aduga truck adu Pathan da sinarami
ꯄꯊꯥꯟꯅ ꯍꯥꯏꯔꯛꯏ, ꯁꯨꯜꯇꯥꯟ, ꯅꯪꯗꯤ ꯂꯨꯄꯥ ꯂꯥꯛ ꯈꯔꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯍꯥꯠꯄ ꯉꯝꯒꯗꯕ ꯃꯤ ꯑꯣꯏꯔꯦ, ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯊꯨꯗꯦꯛꯇꯨꯅ ꯂꯧꯊꯣꯛꯂꯤꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯀꯗꯧꯔꯕꯅꯤ꯫ ꯁꯨꯜꯇꯥꯟꯅ ꯄꯊꯥꯟꯗ ꯇ꯭ꯔꯛ ꯁꯣ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯆꯦꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯧꯊꯣꯛꯈꯤꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯑꯆꯧꯕ ꯌꯣꯠꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟꯅꯕ ꯄꯦꯇ꯭ꯔꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯦꯇ꯭ꯔꯤꯛ ꯑꯃꯗꯤ ꯁꯨꯜꯇꯥꯟꯅ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯊꯥꯟꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯊꯋꯥꯏ ꯋꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯦꯇ꯭ꯔꯤꯛꯇꯤ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯔꯦꯜꯋꯦꯒꯤ ꯇ꯭ꯔꯦꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯁꯨꯜꯇꯥꯟꯗꯤ ꯍꯧꯖꯤꯛꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨ ꯃꯇꯣꯟꯗꯅ ꯁꯦꯝꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯈꯤꯗꯦ꯫ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯈꯤꯕ ꯎꯕꯗ ꯄꯊꯥꯟꯅ ꯄꯩꯁꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯁꯨꯠꯀꯦꯁ ꯑꯃ ꯁꯨꯜꯇꯥꯟꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯊꯧꯅꯥ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯃꯝꯕꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯅꯃꯤꯡ ꯁꯣꯟꯅꯒꯅꯤ, ꯅꯪꯕꯨ ꯏꯖꯠ ꯁꯣꯏꯗꯅ ꯇꯧꯅꯒꯅꯤ꯫ ACP ꯋꯤꯜꯁꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ, ꯁꯨꯜꯇꯥꯟꯅ ꯃꯝꯕꯥꯏꯗ ꯂꯩꯔꯤꯕ ꯒꯦꯡꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯟꯅꯕ ꯄꯥꯝꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯃꯤꯡ ꯂꯩꯔꯕ ꯒꯦꯡꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯤꯇꯤꯡ ꯑꯃ ꯀꯧꯈꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩꯕ ꯃꯤ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤ ꯑꯃꯠꯇ ꯋꯥꯠꯅꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯈꯠꯅꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯈꯠꯅ ꯆꯩꯅꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯅꯧꯕ ꯄꯥꯔꯥ ꯑꯃ ꯍꯧꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯄꯊꯥꯟꯅ ꯍꯪꯂꯛꯏ, ꯁꯨꯜꯇꯥꯟ, ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, ꯃꯝꯕꯥꯏꯒꯤ ꯁꯍꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯥꯏꯗꯣꯛꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯟꯊꯣꯛꯑꯁꯤ, ꯑꯗꯨꯒ ꯃꯥꯒꯤ ꯖꯒꯥ ꯍꯦꯟꯖꯟꯅꯗꯕꯤꯗ ꯑꯃꯅ ꯑꯃꯗ ꯑꯌꯦꯠꯄ ꯄꯤꯅꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ꯫ ꯂꯤꯗꯔ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯟꯒꯗꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧ ꯇꯥꯔꯤꯕ? ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯠꯅꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ, ꯄꯨꯂꯤꯁꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯥꯈꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯜꯇꯥꯟꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯐꯥꯊꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯛꯅꯕ ꯑꯣꯏꯅ ꯌꯦꯡꯊꯤꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯝꯕꯥꯏꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯃꯈꯣꯏ ꯑꯃꯃꯝ ꯌꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯒꯦꯡ ꯂꯤꯗꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯍꯩꯅꯖꯕꯤ ꯀꯔꯕꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯟꯗꯣꯛꯇꯨꯅ ꯌꯦꯟꯊꯣꯛꯂꯤ꯫ ꯄꯊꯥꯟꯅ ꯍꯥꯏꯔꯛꯏ, ꯃꯝꯕꯥꯏ ꯁꯍꯔ ꯄꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯣꯏꯅ ꯄꯤꯊꯣꯛꯂꯤ, ꯑꯗꯨꯕꯨ ꯁꯨꯜꯇꯥꯟ, ꯅꯪꯒꯤꯗꯤ ꯖꯒꯥ ꯑꯃꯠꯇ ꯂꯦꯝꯍꯧꯗ꯭ꯔꯦ꯫ ꯁꯨꯜꯇꯥꯟꯅ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯃꯝꯕꯥꯏ ꯄꯨꯝꯕꯗꯤ ꯑꯩꯒꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯝꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ, ꯑꯩꯒꯤꯗꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔ ꯂꯩꯔꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯄ꯭ꯂꯥꯟꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯁꯃꯨꯗ꯭ꯔꯅ ꯀꯣꯏꯁꯤꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯂꯣꯜ ꯏꯇꯤꯛ ꯈꯨꯗꯤꯡꯃꯛ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯄ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯨꯗꯨꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯃꯄꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯒꯦꯡ ꯂꯤꯗꯔ ꯃꯁꯦꯜ ꯂꯝ ꯌꯦꯟꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯁꯨꯜꯇꯥꯟꯅ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯂꯣꯅ ꯌꯥꯗꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁ꯭ꯃꯒꯜ ꯇꯧꯗꯨꯅ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯇꯥꯟꯈꯤ꯫ ꯃꯝꯕꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯄꯩꯁꯥ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯋꯥ ꯇꯥꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯣꯅ ꯋꯥꯌꯦꯟ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯜꯇꯥꯟꯕꯨ ꯋꯥꯌꯦꯟ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯁꯨꯜꯇꯥꯟ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯅꯨꯄꯤ ꯑꯉꯥꯡ, ꯃꯃꯥꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯕ ꯃꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯁꯨꯜꯇꯥꯟꯅ ꯂꯦꯝꯅ ꯊꯥꯗꯦ, ꯄꯥꯔꯥ ꯑꯃꯗꯤ ꯑꯗꯨꯝ ꯇꯝꯕꯤ꯫ ꯂꯩꯇ ꯂꯥꯏꯔꯕ ꯑꯁꯣꯟ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯧ ꯑꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯁꯔꯀꯥꯔ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯃꯇꯦꯡ ꯅꯤꯕ ꯉꯝꯗꯕ ꯂꯩꯇ ꯂꯥꯏꯔ ꯇꯨꯁꯣꯜꯂꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯗꯤ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯁꯨꯜꯇꯥꯟ ꯃꯁꯥꯒꯤ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯒꯨꯟꯅ ꯃꯝꯕꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯣꯍꯦꯕ ꯀꯧꯏ꯫ ꯁꯣꯍꯦꯕ ꯃꯃꯥꯟꯅꯕ ꯖꯥꯕꯦꯗꯀ ꯂꯣꯏꯅꯅ PCOꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯝꯃꯤ꯫ ꯁꯣꯍꯦꯕꯅ ꯀꯟꯁꯇꯦꯕꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯥꯔꯒ ꯋꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯁꯣꯍꯦꯕꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯉꯛꯂꯕ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯋꯥ ꯍꯥꯏꯕ ꯍꯩꯔꯕ? ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯄꯥ ꯌꯥꯎꯅ ꯎꯅꯗꯕ ꯌꯥꯔꯣꯏ, ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯣꯍꯦꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯄꯥꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ SI ꯑꯣꯏꯕꯅꯤ, ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯗꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯋꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅꯗꯤ ꯁꯣꯍꯦꯕ ꯑꯃꯗꯤ ꯖꯥꯕꯦꯗꯄꯨ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯆꯤꯡꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯔꯛꯈꯤ꯫ ꯁꯣꯍꯦꯕꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯏꯄꯥꯅ ꯐꯨꯒꯗꯧꯔꯤꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯑꯩꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ, ꯄꯥꯡꯒꯜ ꯀꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯁꯣꯍꯦꯕꯀꯤ ꯃꯄꯥꯅ ꯈꯨꯄꯥꯛꯅ ꯍꯟꯅ ꯊꯥꯔꯗꯨꯅ ꯁꯣꯍꯦꯕꯇ ꯍꯪꯂꯛꯏ,
ꯅꯪꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯁꯣꯍꯦꯕꯀꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯃꯤꯠꯅ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯅꯁꯨ ꯈꯨꯄꯥꯛꯅ ꯍꯟꯅ ꯍꯟꯅ ꯊꯥꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯣꯍꯦꯕꯇꯤ ꯈꯨꯄꯥꯛ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯤ ꯆꯩꯅꯥ ꯐꯥꯎꯗꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯁꯣꯍꯦꯕ ꯃꯥꯕꯨ ꯐꯥꯔꯛꯂꯤꯕ ꯀꯟꯁꯇꯦꯕꯜ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯁꯨꯜꯇꯥꯟꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯁꯨꯜꯇꯥꯟ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯣꯍꯦꯕꯁꯨ ꯁꯨꯜꯇꯥꯟ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯨꯜꯇꯥꯟꯗꯤ ꯔꯤꯍꯥꯅꯥ ꯀꯧꯕꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯁꯨꯜꯇꯥꯟꯗꯤ ꯔꯤꯍꯥꯅꯥꯗ ꯉꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯃꯐꯝꯗ ꯐꯥꯎꯕ ꯔꯤꯍꯥꯅꯥꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯤꯍꯥꯅꯥꯅ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯥꯒ ꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯦꯛꯇꯔ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯁꯨꯜꯇꯥꯟ ꯂꯥꯛꯂꯒ ꯔꯤꯍꯥꯅꯥꯗ ꯄꯨꯡꯗꯣꯟ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯔꯤꯍꯥꯅꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯑꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯍꯥꯅꯥꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃꯅ ꯄꯨꯡꯗꯣꯟ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯁꯨꯜꯇꯥꯟꯅꯗꯤ ꯅꯨꯄꯥꯗꯨꯗ ꯀꯩꯁꯨ ꯊꯧꯖꯥꯔꯨꯗꯦ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯔꯨꯍꯥꯅꯥꯗ ꯍꯥꯏꯔꯛꯏ ꯔꯨꯍꯥꯅꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯕ ꯄꯥꯝꯖꯩ ꯑꯦꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯀꯝꯗꯧꯅ ꯔꯤꯍꯥꯅꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯍꯧꯔꯣ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯁꯨꯜꯇꯥꯟꯅ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯣꯝꯗ ꯐꯖꯕ ꯋꯥꯍꯩ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯥꯔꯟ ꯍꯦꯛꯇ ꯇꯥꯔꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯦꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯄꯣꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯁꯨꯜꯇꯥꯟꯅ ꯑꯃꯨꯛ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯖꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯁꯨꯜꯇꯥꯟ ꯃꯤꯔꯖꯥ ꯀꯧꯏ ꯑꯦꯛꯇꯔ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯀꯔꯦꯝꯅꯔꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯨꯜꯇꯥꯟꯅꯤ ꯈꯪꯂꯛꯄꯗ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯏ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯤꯍꯥꯅꯥꯗꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯁꯨꯜꯇꯥꯟꯅ ꯔꯤꯍꯥꯅꯥꯗ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯜꯇꯥꯟ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯐꯝꯗꯨꯅ ꯔꯤꯍꯥꯅꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯤꯍꯥꯅꯥꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯨꯜꯇꯥꯟꯁꯨ ꯍꯟꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯤꯍꯥꯅꯥꯗ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯔꯤꯍꯥꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯨꯜꯇꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯤꯍꯥꯅꯥꯁꯨ ꯂꯥꯛꯂꯝꯃꯤ ꯔꯤꯍꯥꯅꯥꯅ ꯁꯨꯜꯇꯥꯟꯕꯨ ꯎꯕ ꯃꯇꯝꯗ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯔꯤꯍꯥꯅꯥꯅ ꯏꯪꯉꯪ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 15ꯅꯤ 16ꯅꯤ ꯁꯨꯔꯝꯃꯒꯅꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠ 19ꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯔꯤꯍꯥꯅꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩ ꯅꯪꯒ ꯎꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯒ ꯔꯤꯍꯥꯅꯥꯗꯤ ꯆꯠꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯁꯨꯜꯇꯥꯟꯅ ꯔꯤꯍꯥꯅꯥ ꯂꯥꯛꯄ ꯉꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯔꯤꯍꯥꯅꯥ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯁꯨꯜꯇꯥꯟꯗꯤ ꯔꯤꯍꯥꯅꯥ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯁꯨꯜꯇꯥꯟꯅ ꯔꯤꯍꯥꯅꯥꯕꯨ ꯐꯤꯂꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯔꯤꯍꯥꯅꯥꯗ ꯍꯥꯏꯔꯤ ꯁꯨꯜꯇꯥꯟꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯔꯤꯍꯥꯅꯥꯁꯨ ꯁꯨꯜꯇꯥꯟ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯈꯤ ꯃꯃꯤꯡꯗꯤ ꯇꯥꯔꯦ ꯑꯗꯨꯒ ꯁꯨꯜꯇꯥꯟꯅ ꯇꯧꯕ ꯉꯝꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯨꯜꯇꯥꯟꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯅꯛꯁꯤꯟꯅꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯤꯜꯁꯟꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯂꯤ ꯁꯨꯜꯇꯥꯟ ꯑꯃꯗꯤ ꯔꯤꯍꯥꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯅꯛꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯋꯤꯜꯁꯟꯁꯨ ꯃꯝꯕꯥꯏꯗ ꯄꯣꯁꯇꯤꯡ ꯂꯥꯛꯈꯤꯕꯗꯣ ꯋꯤꯜꯁꯟꯅ ꯃꯝꯕꯥꯏꯗ ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯣꯍꯦꯕ ꯑꯃꯁꯨꯡ ꯖꯥꯕꯦꯗꯇꯤ ꯒꯨꯟꯗꯥ ꯑꯣꯏꯕ ꯍꯧꯔꯛꯂꯦ ꯑꯀꯟ ꯑꯔꯤꯡꯁꯤꯡꯗꯨꯅ ꯃꯤꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕ ꯑꯃꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯖꯕ ꯃꯥꯟ ꯆꯥꯡ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯨꯠ ꯇꯧꯕ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯍꯦꯕ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯃꯝꯇꯥꯖꯀ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯁꯣꯍꯦꯕꯅ ꯂꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯃꯝꯇꯥꯖꯇ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ ꯃꯝꯇꯥꯖꯅ ꯍꯥꯏꯔꯛꯏ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯂꯤꯛꯅꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯣꯍꯦꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯒꯨꯟꯗꯥ ꯍꯨꯔꯥꯟꯕ ꯃꯥꯟꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄꯗ ꯄꯤꯔꯨꯒꯦ ꯂꯪꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯃꯤ ꯃꯝꯇꯥꯖꯁꯨ ꯁꯣꯍꯦꯕꯅ ꯁꯥꯎꯈꯤꯕ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯁꯣꯍꯦꯕꯄꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯂꯤꯛ ꯑꯗꯨ ꯂꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯧꯅ ꯄꯣꯁꯇꯤꯡ ꯂꯥꯛꯄ ꯋꯤꯜꯁꯟꯗ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯪꯒꯤ ꯊꯕꯛꯇꯤ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯨꯊꯠꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯂꯥꯛꯁꯤꯟꯕ ꯉꯝꯃꯔꯣꯏ ꯀꯃꯤꯁꯅꯔꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯈꯣꯏ 5 ꯑꯁꯤꯅ ꯃꯝꯕꯥꯏ ꯄꯨꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯃꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤ ꯋꯤꯜꯁꯟꯅ ꯍꯥꯏꯔꯛꯏ ꯒꯨꯟꯗꯥꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯕ꯭ꯔꯥ ꯀꯃꯤꯁꯅꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯃꯠꯇ ꯇꯧꯗꯦ ꯁꯨꯜꯇꯥꯟꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯂꯝ ꯌꯦꯟꯊꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯠꯁꯤꯟꯅꯍꯟꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯔꯤꯍꯥꯅꯥ ꯑꯃꯗꯤ ꯁꯨꯜꯇꯥꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯔꯤꯍꯥꯅꯥ ꯑꯃꯗꯤ ꯁꯨꯜꯇꯥꯟ ꯑꯅꯛꯄ ꯃꯔꯤ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯤ ꯅꯨꯡꯇꯤꯒꯤ ꯄꯥꯎꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯌꯥꯎꯔꯤ
Commissioner amuksu thawai wan hairi haujiki matam asida sultan gi maramda khangdaba mi kanamta leitre inkhalakliba nahasingna sultan bu lai ni haina khanari mahaki matau tamnari mahaki matung innari Wilson hairi gunda gi matung induna chatlabadi makhoisu jail da leiba tabani Commissioner hairi sultan bu jail da thamba haibse oithoi da bawani Wilson na yamna confident lein hairi tawge khanna chap jungna lepkhrabadi tawba ngamnadaba thaba amata leite sultan gi case asi engonda sinabiro Mathangi sindana Rihanna gi film nampham da Wilson laktuna mafam maduda leramba shooting gi pochai loinamak phajile aduga film number yararoi haduna su thingjile lakleba police sing aduna su Rihanna bu phaduna station da pugani hairakli Rihanna na hairi haujik nangna na thona fariba asigumna sultan gi mamangdidi thona phaba ngamgadoribra Wilson na musu karem na boy kaiboi toroduna hairi Rihanna nangsu sultan na khwaidagi pamjaba nupi ni haibagi napal lamadi nasada soidana makki lejaramgani adubu aigi imangdadi aremba punamak oigani aigi ming khangjalu aigi ming Wilson masi matungda Wilson na mayam tanana ba hairi Rihanna gi film kudimak sultan na pasha puthuoga nammap ngaktani aduga sultan gi pasha sing asidi lo na yadaba mongda talakpa pasha ngaktani maram aduna Rihanna gi film asisu lo na yadaba film ni maram aduna ngasi dagi hauna film makha shooting tawba yararoi Director adunadi kapladuna haijarakli aigi pashapu mamang batare punamak manglagani adumainadi tawbiganu Wilson na amuk nakoinana Rihanna daw atamdana hairi sigumba amanga ta thokpa pamdrabadi amuk hana smuggler gunda singa sanga tawganu makhoiga mari lenaba thabak tawganu gunda ga mari lenaba mi ge hek punna thabak tawriba makai nakhoigi shooting asida aina permission amata piroi Wilson gi wahai asina Rihanna amadi sultan bu mayam mamangda ikaiba piri makhoi ani da singnarakli Mathangi sinda Rihanna amadi Wilson unarami Rihanna na hairi nangna ngame aigi film animak nangna thingjinduna shooting lepkhre aigi di acting asina khwaidagi pamjabani aigi thawaini Wilson su mahana ngamle matagum makhau pong na hairi sultan gidi nangna thawaini aduga nangi thawaini acting ni Rihanna nang makha tana acting tawba pamabadi aina pirao haiba sultan gi fattaba thabak singi evidence adu pirau Rihanna upai leitraduna piningda envelope mam pirami aduga hairi envelope asigi manungda sultan na tawkiba fattaba thabak khudimak loinamak ki record yaurabani chummi lali envelope asi hangdoktuna haujimak yenghoro ai chatlage Wilson nasu envelope adu hangdoktuna kari yauruge yenglaba matamdadi paisa ngakta yaurami tanja asida hanadagi ngaiduna leramba reporter mayam ama camera puduna chansilakhi Wilson amadi Rihanna makhoi ani gi photo laurami tanja asida Rihanna na acting toksinaraga kapoi kaiboi tawduna hairi ID game ta yaujade ai film thingin biriba Wilson na engonda paisa purau natrabadi shooting tawhaloi haibadagi kijaduna mafam asida paisa thinba lakchabani Mathangi ayuktana nungaiba paw ama khabar da yarakpadagi sultan di monda nungaina laklami haujiksu sultan laitalaira singda mateng pangbadi leptri aduga asomdana Wilson di mahak pu uba matamda mahaki makha thaba singna nokna ba haurakle sultan na kamdawna Wilson bu apang masiba haiba wari sina station adugi pothafam oiri Wilson da inspector amana khabar ama piraduna hairi sir haujikti transfer tagodoira natragana resign tagodoira Wilson na mayamda yamna shauna hairi aikhoi police na leiba ngaknanaba haiduna sarkar dagi tolop chari aduga kari maramgi damakta gunda amana tawba thabakta gunda adubu thagatuna wahai haribano gunda amana thabak tawraga yengduna leiriba karigino sultan gi maming taba matamda sultan bu phage haiba wakhal poktrabadi nakhoi khudimak police oibada matik chadre gunda bu kiba gunda bu thagatpa haibasi police ki mathau natte asumna tawba tarabadi police khudimak thabak tagi loina lathokani Maithiraba Wilson mahaki kada famduna mahaki maramda iriba khabar adu yenglaga makha chiktuna masa matomda haijari Sultan handa amukti nang nangame adubu ibani gi landi loidri haubada ngairi nangbu losinanabagi damakta aigi khongnau matik chaba amadi khudakta thidaba yararoi mathangi sindana Soheb mapana phutharaga lerami saraba mapana hairi aina police oiramdrabadi nang nahana jail da leramadabani nang nami gi mayum lut tawbagi case aduda aina aigi ichadi asigumba thabak tawba ngamloi haiduna yamna kanna haiduna case adudagi nangi naming lapthoklabani ngasi ahing simadi jail da leiro aduga jail da lebasi kayam wai haibadu nangsu yengu karigumba nangna fattaba thabak singasi thadoktaba tarabadi napunji chupa jail asida thamgani tanja asida Wilson laklaga Soheb ki mapa Khan Samna Soheb pu phuriba adu toklo haiduna khamlami aduga Soheb ta hairi naha oibagi makhoi masel khana chenaba haibasi mahausani tawbutabu masa masadi control tawjaba tabani adubu Soheb ki mi ki daba matau
ꯃꯄꯥꯅ ꯐꯅ ꯐꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯍꯣꯡꯕ ꯅꯥꯏꯗꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯋꯤꯜꯁꯟꯁꯨ ꯃꯍꯥꯛꯅ ꯋꯥꯅ ꯊꯤꯔꯛꯂꯤꯕ ꯈꯣꯡꯅꯥꯎ ꯑꯗꯨ ꯐꯪꯂꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯣꯍꯦꯕꯅ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯁꯣꯍꯦꯕꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯗꯒꯤ ꯋꯤꯜꯁꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯋꯤꯜꯁꯟꯅ ꯁꯣꯍꯦꯕꯇ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯕꯗꯤ ꯑꯣꯏꯕ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯁꯣꯍꯦꯕꯁꯨ ꯋꯤꯜꯁꯟꯒꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯥꯔꯊ ꯈꯪꯂꯕꯒꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯏꯁꯥꯃꯛ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯋꯤꯜꯁꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯐꯖꯕ ꯂꯝꯕꯤꯗꯤ ꯅꯠꯇꯦ꯫ ꯁꯣꯍꯦꯕꯅ ꯈꯨꯝꯂꯛꯏ, ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯔꯨꯔꯕ ꯂꯝꯕꯤꯁꯤꯗ ꯂꯝꯕꯤ ꯑꯗꯨ ꯃꯣꯠꯂꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯕꯗꯤ ꯑꯥꯔꯊ ꯀꯔꯤ ꯂꯩꯒꯗꯧꯔꯤ? ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯋꯤꯜꯁꯟ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯁꯨꯜꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯍꯥꯛꯀꯤ ꯈꯣꯡꯅꯥꯎ ꯑꯗꯨ ꯐꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯜꯇꯥꯟ ꯑꯃꯗꯤ ꯔꯤꯍꯥꯅꯥ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯍꯦꯕꯀꯤ ꯃꯄꯥ ꯈꯥꯟ ꯂꯥꯛꯇꯨꯅ ꯁꯨꯜꯇꯥꯟꯗ ꯏꯀꯤ ꯀꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ, ꯐꯅ ꯐꯨ ꯆꯩꯕ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯑꯩ ꯏꯁꯥꯃꯛꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯣꯡꯗꯦ꯫ ꯁꯨꯜꯇꯥꯟ, ꯅꯪꯅ ꯀꯩꯅꯣꯝꯃ ꯇꯧꯗ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯃꯥꯡꯕ ꯇꯥꯔꯦ꯫ ꯁꯨꯜꯇꯥꯟ, ꯅꯪꯒꯤ ꯀꯔꯕꯥꯔ ꯑꯃꯗ ꯏꯆꯥꯁꯦ ꯑꯝꯇ ꯌꯥꯎꯍꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯜꯇꯥꯟꯅ ꯁꯤꯟꯗꯨꯅ ꯁꯣꯍꯦꯕꯁꯨ ꯃꯥꯒꯤꯗꯃꯛꯇ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯨꯜꯇꯥꯟꯁꯨ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝ ꯍꯧꯗꯨꯅ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯁꯨꯜꯇꯥꯟꯅ ꯁꯣꯍꯦꯕꯇ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯅ ꯄꯤꯕ ꯄꯩꯁꯥ ꯑꯃꯠꯇ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯂꯧꯔꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨ ꯋꯥꯍꯟꯒꯅꯨ, ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯂꯥꯛꯍꯟꯒꯅꯨ꯫ ꯇꯟꯖꯥ ꯑꯁꯤꯗ ACP ꯋꯤꯜꯁꯟꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯁꯣꯍꯦꯕꯇ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯒꯨꯟꯗꯥ ꯑꯣꯏꯅꯤꯡꯂꯤꯕ ꯑꯗꯨꯒ ꯅꯍꯥꯛꯀ ꯌꯥꯝꯅ ꯆꯥꯟꯅꯖꯒꯗꯕ ꯃꯤ ꯑꯃꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯁꯣꯍꯦꯕꯀꯤ ꯃꯄꯥꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯆꯍꯤ 19 ꯑꯁꯤ ꯅꯪꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯕ ꯄꯩꯁꯥ ꯑꯃꯠꯇ ꯐꯥꯎꯕ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯌꯥ ꯑꯃ ꯊꯝꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯥꯔꯣꯟꯗ ꯒꯨꯟꯗꯥꯒꯤ ꯃꯤ ꯑꯣꯏꯔꯝꯃꯕ꯫ ꯋꯤꯜꯁꯟꯒꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯨꯜꯇꯥꯟꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ, ꯁꯣꯍꯦꯕ, ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯑꯩ ꯑꯃꯗꯤ ꯋꯤꯜꯁꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯊꯦꯠꯂꯣ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯀꯅꯥꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯈꯨꯗꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨ꯫ ꯁꯨꯜꯇꯥꯟꯒꯤ ꯋꯥꯍꯩ ꯑꯁꯤꯅ ACP ꯋꯤꯜꯁꯟꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯁꯨꯜꯇꯥꯟꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯝꯕꯥꯏꯗꯒꯤ ꯚꯣꯠ ꯀꯥꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯚꯣꯠ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯚꯣꯠ ꯈꯣꯝꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯜꯁꯟꯗ ꯍꯥꯏꯔꯛꯏ꯫ ꯋꯤꯜꯁꯟꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯁꯔꯀꯥꯔꯗ ꯁꯥꯎꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯥꯔꯕꯨ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯁꯥꯔ, ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯁꯦꯐ ꯑꯣꯏꯗꯦ, ꯆꯠꯀꯨꯝꯁꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ, ꯄꯨꯂꯤꯁ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯀꯤꯐꯝ ꯂꯩꯕꯒꯦ? ꯋꯤꯜꯁꯟꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯨꯂꯤꯁ ꯃꯁꯤꯡ ꯁꯨꯗꯦ꯫ ꯒꯂꯤ ꯒꯂꯤ ꯈꯨꯗꯤꯡꯗ ꯚꯣꯠ ꯈꯣꯝꯕ ꯆꯠꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯁꯦꯟꯗꯜ ꯑꯣꯏꯔꯣ ꯅꯨꯡ ꯑꯣꯏꯔꯣ ꯑꯃ ꯍꯦꯛ ꯊꯣꯝꯂꯛꯂꯕꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯏꯍꯧ ꯍꯧꯔꯛꯀꯅꯤ, ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯔꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯉꯝꯃꯣꯏ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ, ꯄꯨꯂꯤꯁꯅ ꯐꯥꯎꯕ ꯑꯩꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯀꯅꯥꯅ ꯉꯝꯒꯅꯤ? ꯁꯣꯍꯦꯕꯀꯤ ꯃꯄꯥ ꯈꯥꯟꯅ ꯍꯥꯏꯔꯛꯏ, ꯁꯨꯜꯇꯥꯟ ꯃꯤꯖꯥꯔꯅꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯉꯝꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯋꯤꯜꯁꯟꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯍꯦꯕꯀꯤ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯒꯨꯟꯗꯥ ꯑꯃꯗꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯧꯒꯅꯤ? ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯄꯨꯂꯤꯁ ꯈꯔ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯤꯒꯦ? ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯎꯅ ꯎꯁꯤꯟꯅꯈꯤꯗꯦ꯫ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯀꯩꯝꯇ ꯇꯥꯁꯤꯟꯅꯈꯤꯗꯦ꯫ ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯗꯨꯗꯤ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯍꯨꯟ ꯇꯥꯍꯨꯟ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯨꯜꯇꯥꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯜꯇꯥꯟꯒꯤ ꯒꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯂꯥꯏ ꯂꯥꯛꯂꯕꯒꯨꯝ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯨꯜꯇꯥꯟꯒꯤ ꯃꯃꯤꯡ ꯀꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯍꯦꯕꯇꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯁꯨꯜꯇꯥꯟꯅ ꯄꯋꯥꯔ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯜꯇꯥꯟ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯂꯩꯅ ꯃꯟꯇ꯭ꯔꯤꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯀꯥꯔ ꯃꯈꯣꯡꯅ ꯊꯣꯡꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯇꯥꯔꯣ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯒꯗꯕ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯍꯧꯔꯣ, ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯁꯨꯜꯇꯥꯟꯒꯤ ꯄꯋꯥꯔ ꯑꯁꯤ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯜꯇꯥꯟꯗ ꯍꯥꯏꯔꯛꯏ, ꯁꯨꯜꯇꯥꯟ, ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯅꯅꯕ ꯇꯧꯁꯤ, ꯁꯣꯏꯗꯅ ꯅꯪ ꯚꯣꯠ ꯀꯥꯒꯅꯤ꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯚꯣꯠ ꯂꯦꯞꯂꯛꯄ ꯇꯥꯔꯕꯗꯤ
ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯅꯈꯣꯏꯗꯤ ꯀꯩꯗꯧꯔꯒ ꯂꯩꯅꯤ ꯅꯌꯨꯝꯗ ꯇꯨꯝꯃꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯍꯦꯕꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯌꯨ ꯊꯛꯂꯤ ꯁꯨꯜꯇꯥꯟꯅ ꯇꯧꯈꯤꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯁꯨꯜꯇꯥꯟꯒꯤ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯔꯤ ꯂꯤꯔꯤ ꯖꯥꯕꯦꯗꯅ ꯍꯥꯏꯔꯛꯏ ꯁꯨꯜꯇꯥꯟꯅ ꯅꯉꯣꯟꯗ ꯗꯨꯀꯥꯟ ꯑꯃ ꯄꯤꯔꯛꯑꯦ ꯍꯥꯏꯗꯨꯅ ꯁꯨꯜꯇꯥꯟꯁꯦ ꯂꯥꯏꯗꯒꯤ ꯍꯦꯟꯈ꯭ꯔꯦꯅꯦ ꯁꯣꯍꯦꯕꯅ ꯍꯥꯏꯔꯛꯏ ꯁꯨꯜꯇꯥꯟꯅ ꯑꯩ ꯑꯃꯗꯤ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯄꯤꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔ ꯑꯁꯤꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛꯅꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯁꯨꯜꯇꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯄꯤ ꯅꯝꯕꯔ 1ꯅꯤ ꯁꯣꯍꯦꯕꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯁꯨꯜꯇꯥꯟ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯍꯨꯔꯥꯟꯂꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯨꯜꯇꯥꯟꯅ ꯃꯤꯑꯣꯏ 100ꯗ ꯌꯦꯟꯊꯣꯛꯏ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯗꯠꯂꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯇꯨꯁꯣꯜꯂꯕ ꯃꯤꯑꯣꯏ 100ꯗꯤ ꯃꯍꯥꯛꯅ ꯀꯟꯕꯤꯔꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯄꯤꯕꯤꯔꯤ ꯁꯨꯜꯇꯥꯟꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯨꯝꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯨꯜꯇꯥꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥꯒꯤꯗꯃꯛꯇꯅꯤ ꯁꯣꯍꯦꯕꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯄꯩꯁꯥꯗꯤ ꯃꯤ ꯑꯃꯅ ꯇꯥꯟꯕ ꯃꯇꯝꯗ ꯏꯂꯥꯏ ꯂꯥꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯜꯇꯥꯟꯅ ꯄꯥꯏꯔꯤꯕ ꯑꯁꯤꯗꯤ ꯁꯛꯇꯤꯅꯤ ꯄꯋꯥꯔꯅꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯋꯥꯔ ꯑꯁꯤꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯄꯨꯟꯁꯤꯗ ꯄꯥꯏꯕ ꯐꯪꯂꯣꯏꯗꯕ ꯄꯋꯥꯔꯅꯤ ꯖꯥꯕꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯨꯜꯇꯥꯟꯒꯨꯝꯕ ꯁ꯭ꯃꯒꯂꯔ ꯑꯃꯒ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯊꯝꯕ ꯄꯥꯝꯗꯦ ꯀꯔꯕꯥꯔꯁꯨ ꯄꯨꯟꯕ ꯄꯥꯝꯗꯦ ꯁꯣꯍꯦꯕꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯁꯨꯜꯇꯥꯟꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯗ꯭ꯔꯤ ꯏꯁꯥ ꯏꯇꯣꯝꯗ ꯏꯔꯣꯝꯖꯣꯝ ꯂꯦꯠꯆꯕ ꯉꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯛ ꯇꯥꯛꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯆꯠꯀꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯁꯥꯁꯟ ꯇꯧꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯍꯦꯕꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯃꯝꯇꯥꯖ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯁꯅꯥ ꯌꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯝꯇꯥꯖꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯈꯔꯁꯨ ꯂꯩꯔꯤ ꯄꯨꯊꯣꯔꯛꯀꯦ ꯅꯨꯄꯤꯗꯨꯅ ꯃꯝꯇꯥꯖꯀꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯎ ꯃꯗꯨꯒꯤ ꯂꯤꯛ ꯑꯗꯨ ꯑꯩꯒꯤ ꯂꯤꯛꯅꯤ ꯂꯤꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯂꯤꯛ ꯑꯗꯨꯅꯤ ꯍꯨꯔꯥꯟꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯂꯤꯛ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯝꯇꯥꯖꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯅꯤ ꯂꯤꯛ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔ ꯌꯥꯎꯕꯅꯤ ꯑꯩꯒꯤ ꯁꯤꯝꯕꯣꯜ ꯌꯥꯎꯕꯅꯤ ꯂꯤꯛ ꯑꯗꯨ ꯅꯪꯅ ꯍꯨꯔꯥꯟꯗ꯭ꯔꯕꯁꯨ ꯅꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯃꯤ ꯑꯗꯨꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯅꯉꯣꯟꯗ ꯄꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯝꯇꯥꯖ ꯑꯃꯗꯤ ꯂꯤꯛ ꯃꯄꯨ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯁꯣꯍꯦꯕꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ ꯁꯣꯍꯦꯕ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗꯒꯤ ꯁꯅꯥ ꯂꯨꯠ ꯇꯧꯈꯤꯕꯗꯣ ꯁꯣꯍꯦꯕ ꯋꯥ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯝꯇꯥꯖꯇꯤ ꯃꯥꯅ ꯁꯣꯍꯦꯕꯇ ꯊꯝꯂꯝꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈ꯭ꯔꯦ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯁꯣꯍꯦꯕꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯣꯍꯦꯕꯇ ꯂꯪꯁꯤꯜꯂꯤ ꯃꯝꯇꯥꯖꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯁꯣꯍꯦꯕꯅ ꯃꯝꯇꯥꯖꯀꯤ ꯈꯨꯗꯥꯡꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯂꯤꯛ ꯃꯄꯨ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯍꯨꯔꯥꯜꯂꯒ ꯌꯣꯜꯂꯛꯄ ꯉꯥꯛꯇꯅꯤ ꯅꯪꯅ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯁꯨ ꯑꯩꯒꯤ ꯒꯥꯔꯤꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯊꯝꯂꯤꯕ ꯇꯤꯚꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯁꯣꯍꯦꯕꯇꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯏꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯁꯣꯍꯦꯕꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯝꯇꯥꯖꯇꯤ ꯊꯃꯣꯏ ꯀꯥꯏꯅ ꯁꯣꯍꯦꯕꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯍꯦꯕ ꯅꯨꯄꯥ ꯈꯔꯅ ꯐꯥꯗꯨꯅ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯁꯨꯜꯇꯥꯟꯗ ꯍꯥꯏꯔꯛꯏ ꯒꯙꯥ ꯑꯁꯤꯗ ꯄꯩꯁꯥ ꯊꯥꯗꯔꯕꯅꯤꯅ ꯄꯩꯁꯥ ꯃꯥꯡꯕ ꯇꯥꯕꯅꯤ ꯁꯨꯜꯇꯥꯟꯅ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤ ꯂꯃꯟ ꯁꯣꯍꯦꯕ ꯍꯥꯏꯔꯤꯕ ꯒꯙꯥ ꯑꯁꯤꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯁꯤꯡꯂꯦ ꯁꯣꯍꯦꯕꯅ ꯑꯃꯨꯛ ꯃꯆꯤꯟ ꯈꯨꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯜꯇꯥꯟꯅ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯎꯠꯄ ꯃꯤꯅꯨꯡꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯗ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤꯅꯤ ꯀꯩ ꯑꯃꯕꯨ ꯁꯝꯄꯣꯠ ꯈꯣꯏꯌꯨ ꯍꯥꯏꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯐꯣꯜ ꯄꯨꯔꯛꯑꯣꯏ ꯀꯩꯗꯤ ꯀꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯤꯖꯤꯟꯅꯐꯝ ꯂꯝꯕꯤꯗꯨꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯗꯨ ꯃꯇꯝꯗ ꯈꯛꯇꯗ ꯀꯩ ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯂꯛꯀꯅꯤ ꯁꯣꯍꯦꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯧꯅꯥ ꯐꯕ ꯀꯩ ꯑꯃꯒ ꯆꯥꯡꯗꯝꯅꯗꯨꯅ ꯁꯨꯜꯇꯥꯟꯅ ꯃꯉꯣꯟꯗ ꯏꯆꯝ ꯆꯝꯕ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯨ ꯍꯥꯏꯅ ꯄꯤꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯣꯍꯦꯕꯅ ꯃꯥꯁꯨ ꯁꯨꯜꯇꯥꯟꯒꯤ ꯗꯥꯏꯔꯦꯛ ꯃꯈꯥꯗ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯔꯤ ꯃꯥꯅ ꯗꯨꯀꯥꯟꯗ ꯃꯥꯡꯍꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯗꯕꯜ ꯑꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯕ ꯉꯝꯅꯤ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯌꯥꯎꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯁꯣꯍꯦꯕꯅ ꯈꯨꯝꯂꯛꯏ ꯊꯧꯅꯥ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨꯗꯤ ꯎꯔꯒ ꯈꯪꯒꯅꯤ ꯁꯨꯜꯇꯥꯟꯅ ꯁꯣꯍꯦꯕꯀꯤ ꯃꯊꯧꯅꯥ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯕ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯈꯔ ꯁꯣꯍꯦꯕꯀꯤ ꯃꯃꯥꯡꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯁꯨꯜꯇꯥꯟꯅ ꯁꯣꯍꯦꯕꯇ ꯍꯥꯏꯔꯛꯏ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛ ꯌꯧꯅꯅꯕ ꯆꯪꯂꯛꯎ
Sohebsu akiba mata yaudana Sultan gi manakta changlai adubu utuba tupairiba miyoising adunadi Soheb ki makhom makhut thudeklage matagum yamna sathina pudalami adubu Sohebti haju phawba Sultan da munna yengdura leiri chainau phawdubagumna mahaki matawaduda Patrick na Sultan harai toklasi Soheb siba tare Sultan harai mi ga manadaba thabak tawge harabadi mi ga manadaba thawna utpa darkar tai wahai asi taba matamda Soheb masada anouba thawna ama polopagum tawri mabu phuriba miyoising adu mahangna oina onkhatuna phuba horakle amamam tawina phutharaba matungda Soheb makhong shekli tawduna Sultan gi manakta changlakhi aduga Sultan gi mamangda khuru khuda kunduna leiri Soheb na harai aingonda hairambadaine Wilson natraga Sultan nakhoi ani gi marakta ama khallo haina aidi Sultan nangonda changjari masi matungda Sultan mahaki khongloi ama kausinduna karbar asi Soheb tasu tambiyu haina hairi adubu Patrick nadi awabaga loinana hairi Soheb hairiba nupa asi akhoi karbar asi da pusanba matamda kaya chanagadabadi mande Sultan hairi chanadaba kei ledige akhoi karbar asi dabo Soheb noma natraga noma achauba mi ama soidana oirakani mathwai manglabasu mai paktaba yade haiba wakhal ama Soheb ta yauri mathangi sinda Soheb ki mapana thawai yamna wana Wilson da hairi ainadi khara fagadra haiduna Soheb pu Sultan gi dukan da yawhankibani aduga hojikti ichado Sultan gi smuggling karbar asida oina yawkhre Wilson na yamna marau leina harai hojikti Soheb Sultan ga yamna naknaba mi haibadu oire Sultan na mayamda uliba matik mathona awar apa leitraba punsi mahinga sida mamit thaktuna Sultan gi matung inkibani na chado adubu noma mahakna Sultan gi asengwa masak khanglakpa matamdadi sojanama ki gyan tajarakani aduga ne Khan nachagi damaktadi thoine hena warunu ekhoi mayam amasu leirisidi mathangi sindana ningamdraba Wilson na matam adui commissioner da wari lirakli Soheb na Sultan gi matung inkraba matungda ikuidana Mumbai miyamna Soheb ki matik mathona amadi Soheb ki maming taba haunarakhi police ta lakpa complaint khudimakta Soheb ki maming yawba horakhi Soheb ki mathona na matam maduda Soheb pu namthanaba kanamta leramde matam maduda aigi apang wakhalamana Sultan amadi mahaki gunda sing adubu Soheb sizinaduna gunda punamak loishinge haiduna khalure Soheb pu aigi khongnau ehelaga makhoi myam loishinge khaluba wakhaladuna aigi punsigi khwaidigi chawba asoiba ama oirame Soheb na Sultan gi matung inkraba matung ikuidana Soheb ti Sultan na yadrabasu nongmai paiba hokre nongmai sizinaba hokre nongmai gi matik magun power phajana khangkre mathangi sinnamadana Sultan amadi Rihana dinner torami Sultan di mahaki hokraba punsi singadu ningsingduna lerami mahangna anga waringeda sukiba wakiba thabak singadu ningsingli Rihana na harai yu thakpada nupa khudimakti romance senjili hainai aduga nangdi angang waringegi awaba punsidu ningsingduna ta leire Sultan harai masagi harofam korba miyoi adunadi kaidonungda mai pakpa ngamoi Rihana na harai nangi punsi wari asida film ama namsi yamna fajani film number loidringeda nangi film adu super hit oini asomdana Soheb su Mumtaz ka punna chak chaminarami Mumtaz na harai lik ki thodo adu amuk hanadi thohalanu ko Soheb na yamna shauna harai aigi fajadaba punsi mahing adu aina thadokiba kuirabani punsi da mai pakpa ama oinanabagi damakta honaba sina aigi ithau oiri matungda aigi punsi gi mai thiba thodok sing adu amuk hana pala anu hojikti aikhoi ani leinanaba haiduna yum amasu leirabani yum masida awar apa amata leitabani mi kanamta da leinadaba phone TV awar pa amata thamdabani aduga aikhoina sheliba firol asisu atangba ngatani firol asigi mamanna imung manung amagi tha amagi chengchak puwa yariba mamanni Soheb na amusu yamna shauna harai aise achamba gunda natte mayamna laini hana khanariba Sultan ga hakthengna na thabak tawiba nupa amani tanja sida Sultan na phone toroktuna Soheb pu kaurai mathangi sinda Sultan mahaki makok thongba gang member singa matha sana wari sana duna lerami nupa amana harai aikhoi gi spy Bihari saduna leriba nupa aduna aikhoida paw ama pirai aikhoina smuggling tawbagi plan asi Wilson na paw phangkhre hainari nupa amana mu harai mana khangkhrabadi lambi thingani aikhoigi gang asi singnaduna leiriba mini madi aikhoigi lambi thingkhrabadi aikhoina loksilluba order sing asi kamdaugadori Sultan amadi mahaki gang asi gi thabakti Mumbai da thabak toriba gunda sing asi gi lona yadaba poche sing adu mafam amadagina mafam ama baba puthok pusin tawba aduga makhoina commission chaba isam samna smuggling tawba potni maya maraktagi nupa amana mharai police na aikhoigi lambi thingduna leibadagi aikhoi karbar tawba ngamdre haiba pawasi mayana tanarabadi aikhoigi ijat loirani makhoi mayamna matha sana leinari adubu Sohebti mahaki plan ama leirabagum tuminna leirami mahaki matawuda Sultan mangonda ingit ama pirai wa hairo haiduna Soheb na harai Sultan na tawgani haiduna mayam mamangda haidokrab thaba adudi ai isamakna tawgani aduga police ta aikhoigi plan haidokliba police ta paw piriba nupa adusu ai isamakna thiraga loishingani
ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯝꯕꯥꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯄꯥꯔꯇꯤ ꯑꯃꯗ ꯁꯣꯍꯦꯕ ꯑꯃꯗꯤ ꯃꯝꯇꯥꯖꯁꯨ ꯂꯥꯛꯂꯝꯃꯤ ꯃꯝꯇꯥꯖꯇꯤ ꯄꯥꯔꯇꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯖꯔꯤ ꯁꯣꯍꯦꯕꯅ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤ ꯑꯁꯤ ꯁꯨꯜꯇꯥꯟꯅ ꯁꯤꯟꯕ ꯄꯥꯔꯇꯤꯅꯤ ꯅꯪꯕꯨꯁꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯍꯦꯕ ꯑꯃꯗꯤ ꯃꯝꯇꯥꯖ ꯔꯤꯍꯥꯅꯥ ꯑꯃꯗꯤ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ ꯔꯤꯍꯥꯅꯥ ꯁꯣꯍꯦꯕꯇ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯔꯇꯤ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯣ ꯁꯣꯍꯦꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯄꯨꯈꯤꯅꯅꯕ ꯒꯤꯐ ꯑꯃꯃꯝꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯁꯣꯍꯦꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯁꯨꯜꯇꯥꯟꯅꯁꯨ ꯃꯗꯨꯒꯤ ꯑꯥꯔꯊ ꯐꯖꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯇꯤꯗꯨꯗ ꯂꯥꯛꯂꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨ ꯁꯨꯜꯇꯥꯟꯒꯤ ꯒꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯁꯨ ꯄꯥꯔꯇꯤ ꯇꯧꯔꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯒꯦꯡ ꯃꯦꯝꯕꯔ ꯈꯔ ꯑꯃꯅ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯛ ꯍꯥꯡꯗꯣꯛꯇꯨꯅ ꯁꯨꯜꯇꯥꯟꯅ ꯁ꯭ꯃꯒꯜ ꯇꯧꯒꯗꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯣꯠꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯗ꯭ꯔꯥꯏꯚꯔ ꯐꯥꯎꯕ ꯈꯪꯍꯟꯈꯤꯗꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯣꯍꯦꯕ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯁꯨꯜꯇꯥꯟ ꯄꯥꯔꯇꯤ ꯑꯁꯤꯅ ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯂꯣꯏꯔꯅꯤ ꯁꯨꯜꯇꯥꯟ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯔꯇꯤ ꯂꯣꯏꯔꯦ ꯁꯣꯍꯦꯕꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯈꯨꯗꯛꯇ ꯀꯝꯗꯧꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤ ꯑꯁꯤ ꯑꯩꯅ ꯁꯤꯟꯕ ꯄꯥꯔꯇꯤꯅꯤ ꯑꯩꯅꯕꯨ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯕꯗꯤ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕꯁꯤꯡ ꯁꯨꯜꯇꯥꯟꯒꯤ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯈꯤ ꯁꯨꯜꯇꯥꯟꯒꯤ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯁꯨꯜꯇꯥꯟꯒꯤ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥꯗ ꯊꯝꯂꯤꯕ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯄꯣꯁꯁꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯦꯛ ꯄꯣꯁꯇ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯃꯁꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯀꯃꯤꯁꯅꯔꯒꯤ ꯒꯥꯔꯤꯅꯤ ꯆꯦꯛ ꯇꯧꯔꯨꯅꯨ ꯊꯕꯛ ꯇꯠꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯎꯕꯗꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯇꯔ ꯁꯥꯍꯕꯀꯤ ꯒꯥꯔꯤꯅꯤ ꯆꯦꯛ ꯇꯧꯔꯨꯅꯨ ꯊꯕꯛ ꯇꯠꯆꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕ ꯀꯤꯕꯗꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯔꯛꯈꯤ ꯁꯨꯜꯇꯥꯟꯒꯤ ꯃꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯈꯔ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯤ ꯃꯊꯧꯅꯥ ꯐꯕ ꯄꯨꯂꯤꯁ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤ ꯂꯣꯏꯅꯃꯛ ꯈꯥꯝꯂꯝꯃꯤ ꯀꯃꯤꯁꯅꯔꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤ ꯑꯣꯐꯤꯁꯔ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯆꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯣ ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯃꯒꯂꯔ ꯒꯨꯟꯗꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯄꯥꯔꯇꯤ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄ ꯅꯈꯣꯏꯗ ꯑꯩꯅ ꯆꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯣꯍꯦꯕꯅꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯄꯨꯂꯤꯁ ꯁꯥꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯍꯦꯕꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁ ꯁꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯁꯨꯜꯇꯥꯟꯅ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯒꯗꯧꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯒꯥꯔꯤꯗ ꯍꯥꯞꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁꯥꯗꯨꯅ ꯄꯨꯂꯤꯁ ꯂꯩꯇꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯁꯣꯍꯦꯕꯅ ꯂꯣꯏꯅ ꯂꯧꯊꯣꯛꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯍꯧꯕ ꯕꯣꯛꯁꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯝꯕꯔ 4 ꯌꯥꯎꯔꯝꯃꯤ ꯒꯦꯡꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯕꯔꯙꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯁꯨꯜꯇꯥꯟꯗ ꯕꯔꯙꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯅꯥ ꯉꯥꯛꯇꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯅꯝꯕꯔ 4 ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯍꯟꯕ ꯑꯣꯏꯔꯝꯃꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯔꯙꯥꯟ ꯁꯨꯜꯇꯥꯟꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯁꯨꯜꯇꯥꯟ ꯍꯦꯛ ꯎꯕꯃꯛꯇꯗ ꯕꯔꯙꯥꯟ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ ꯁꯨꯜꯇꯥꯟ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯁꯣꯍꯦꯕꯅ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯈꯔ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯕꯔꯙꯥꯟꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯕꯔꯙꯥꯟꯒꯤ ꯅꯝꯕꯔ 4ꯁꯤꯡ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯜꯇꯥꯟꯅ ꯆꯨꯔꯨꯞ ꯑꯃ ꯃꯩ ꯆꯝꯈꯠꯂꯤ ꯑꯗꯨꯒ ꯅꯝꯕꯔ 4ꯁꯤꯡ ꯑꯗꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ ꯕꯔꯙꯥꯟꯗꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯨꯜꯇꯥꯟ ꯅꯪꯅ ꯄꯩꯁꯥ ꯑꯍꯦꯟꯕ ꯄꯥꯝꯃꯕꯁꯨ ꯑꯩ ꯄꯤꯒꯦ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯂꯨꯄꯥ ꯀꯌꯥꯒꯤ ꯄꯣꯠꯅꯣ ꯅꯪꯅ ꯃꯥꯡꯍꯜꯂꯤꯁꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯁꯨꯜꯇꯥꯟ ꯍꯥꯏꯔꯛꯏ ꯑꯩꯅ ꯁ꯭ꯃꯒꯜ ꯇꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗꯤ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯗꯕ ꯄꯣꯠꯆꯩ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯗꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯅ ꯁ꯭ꯃꯒꯜ ꯇꯧꯗꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯕꯔꯙꯥꯟ ꯁꯨꯜꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯗꯕ ꯇꯥꯔꯕꯁꯨ ꯁꯨꯜꯇꯥꯟꯕꯨ ꯇꯥꯟꯖꯥ ꯐꯪꯕ ꯃꯇꯝꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅꯗꯤ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯕꯔꯙꯥꯟꯒꯤ ꯄꯣꯠꯆꯩ ꯄꯨꯂꯤꯁꯄꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯁꯣꯍꯦꯕꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯜꯇꯥꯟꯒꯤ ꯁ꯭ꯃꯒ꯭ꯂꯤꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯁꯣꯍꯦꯕꯅ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯦꯝꯕꯨꯂꯦꯟꯁꯇ ꯁꯅꯥ ꯃꯌꯥꯝ ꯍꯥꯞꯇꯨꯅ ꯄꯨꯊꯣꯛ ꯄꯨꯁꯤन ꯇꯧꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯁꯣꯍꯦꯕꯄꯨ ꯀꯤꯕ ꯍꯦꯟꯒꯠꯂꯛꯂꯤ ꯁꯣꯍꯦꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯅꯁꯨ ꯂꯣꯏꯅ ꯎꯏ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯪꯅ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯈꯤ ꯁꯣꯍꯦꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯈꯥꯝꯈꯤꯗꯦ ꯃꯔꯝꯗꯤ ꯁꯣꯍꯦꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯁꯣꯍꯦꯕ ꯑꯃꯗꯤ ꯁꯨꯜꯇꯥꯟ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯑꯁꯤꯗ ꯆꯥꯟꯁ ꯂꯧꯗꯨꯅ ꯋꯤꯜꯁꯟꯅꯁꯨ ꯁꯣꯍꯦꯕꯄꯨ ꯈꯣꯡꯅꯥꯎ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗ ꯅꯣꯡꯃ ꯄꯥꯔꯇꯤ ꯇꯧꯔꯤꯉꯩꯗ ꯔꯤꯍꯥꯅꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯈꯤ
ꯁꯨꯜꯇꯥꯟ ꯑꯃꯗꯤ ꯄꯦꯇ꯭ꯔꯤꯛꯅ ꯔꯤꯍꯥꯅꯥꯕꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯤꯍꯥꯅꯥꯅ ꯀꯞꯂꯗꯨꯅ ꯁꯨꯜꯇꯥꯟꯗ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯀꯟꯕꯤꯌꯨ"꯫ ꯊꯋꯥꯏ ꯋꯥꯅ ꯁꯨꯜꯇꯥꯟ ꯑꯃꯗꯤ ꯄꯦꯇ꯭ꯔꯤꯛꯅ ꯔꯤꯍꯥꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔꯅ ꯁꯨꯜꯇꯥꯟꯒꯤ ꯒꯥꯔꯤ ꯈꯥꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯒꯥꯔꯤꯗꯒꯤ ꯃꯈꯥ ꯀꯨꯝꯊꯔꯛꯎ, ꯒꯥꯔꯤ ꯆꯦꯛ ꯇꯧꯒꯦ"꯫ ꯁꯨꯜꯇꯥꯟ ꯑꯃꯗꯤ ꯄꯦꯇ꯭ꯔꯤꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯅꯥꯕ ꯌꯥꯎꯔꯤ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯇꯥꯔꯝꯗꯦ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯦꯝꯕꯨꯂꯦꯟꯁꯇꯅ ꯁꯅꯥ ꯂꯨꯄꯥ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯦ, ꯑꯗꯨꯒ ꯒꯥꯔꯤ ꯑꯇꯥꯡꯕ ꯀꯥꯔ ꯑꯁꯤꯗꯅ ꯑꯅꯥꯕ ꯄꯨꯏ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯗꯣꯏꯅꯣ? ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯒꯙꯥ ꯑꯣꯏꯅ ꯎꯕ꯭ꯔꯥ? ꯍꯧꯖꯤꯛꯃꯛ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯎ, ꯒꯥꯔꯤ ꯆꯦꯛ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯨꯜꯇꯥꯟ ꯃꯥꯗꯤ ꯑꯁꯥꯎꯕꯅ ꯍꯦꯃꯟꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯛꯇ ꯏꯟꯁꯤꯟꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯅ ꯐꯨꯔꯤ꯫ ꯑꯗꯨꯕꯨ ꯔꯤꯍꯥꯅꯥꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯜꯇꯥꯟ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯔꯤꯍꯥꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯅ ꯗꯥꯛꯇꯔꯅ ꯁꯨꯜꯇꯥꯟꯗ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯏ, "ꯔꯤꯍꯥꯅꯥꯒꯤ ꯊꯃꯣꯏꯗ ꯑꯍꯣꯕ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯔꯛꯄ ꯂꯩꯅꯥꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯌꯦꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯆꯍꯤ 1-2 ꯔꯤꯍꯥꯅꯥ ꯍꯤꯡꯂꯝꯕ ꯌꯥꯔꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝ ꯈꯔ ꯑꯁꯤ ꯃꯥꯕꯨ ꯐꯖꯅ ꯂꯨꯅ ꯊꯝꯕꯤꯌꯨ" ꯍꯥꯏꯔꯝꯃꯒ ꯗꯥꯛꯇꯔ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯔꯕ ꯁꯨꯜꯇꯥꯟ ꯔꯤꯍꯥꯅꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯔꯤꯍꯥꯅꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯔꯤꯍꯥꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯔꯤꯍꯥꯅꯥ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ"꯫ ꯔꯤꯍꯥꯅꯥꯁꯨ ꯍꯔꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯀꯞꯂꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯨꯜꯇꯥꯟꯗꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯤ꯫ ꯔꯤꯍꯥꯒ ꯀꯥꯏꯅꯔꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯋꯥꯖꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯗꯤ ꯔꯤꯍꯥꯅꯥꯗ ꯎꯍꯟꯗꯅ ꯃꯇꯣꯝꯗ ꯈꯥꯡꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯑꯃꯗ ꯋꯥꯈꯜ ꯀꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯄꯦꯇ꯭ꯔꯤꯛꯇ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯝꯕꯥꯏ ꯁꯍꯔ ꯑꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯁꯍꯔ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯅ ꯑꯩꯕꯨ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯔꯤꯍꯥꯅꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯅꯤꯁꯦ ꯈꯥꯏꯗꯣꯛꯅꯕ ꯇꯥꯔꯦ꯫ ꯀꯔꯝꯕ ꯅꯨꯡꯁꯤꯕꯅꯣ ꯑꯩꯅ ꯈꯟꯒꯗꯕ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ"꯫ ꯄꯦꯇ꯭ꯔꯤꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯁꯨꯜꯇꯥꯟ, ꯅꯪ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ"? ꯁꯨꯜꯇꯥꯟꯅ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯔꯤꯍꯥꯅꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯄ ꯑꯩꯅ ꯉꯝꯒꯅꯤ꯫ ꯑꯩꯅ ꯊꯕꯛ ꯇꯣꯛꯄꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗꯦ, ꯀꯩꯁꯨ ꯍꯦꯟꯅ ꯋꯥꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯔꯤꯕ ꯃꯝꯕꯥꯏ ꯀꯅꯥꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯑꯃ ꯂꯥꯛꯂꯒ ꯁꯥꯟꯇꯤ ꯊꯨꯒꯥꯏꯔꯛꯀꯗ꯭ꯔꯥ ꯑꯁꯤꯈꯛꯇꯅꯤ"꯫ ꯄꯦꯇ꯭ꯔꯤꯛꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯦꯡ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯕꯒꯤꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯤꯕꯒꯤꯅꯤ, ꯅꯪꯕꯨ ꯀꯤꯕꯒꯤꯅꯤ꯫ ꯅꯪꯅ ꯊꯕꯛ ꯑꯁꯤꯗꯒꯤ ꯄꯣꯊꯥꯈꯤꯕ ꯇꯥꯔꯕꯗꯤ ꯑꯃꯁꯨ ꯃꯔꯣꯜ ꯊꯣꯛꯄ ꯍꯧꯔꯛꯂꯅꯤ"꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯑꯣꯏꯔꯛꯄ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯃꯗꯤ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯕ ꯑꯣꯏꯕꯒꯤꯅꯤ"꯫ ꯄꯦꯇ꯭ꯔꯤꯛꯅ ꯍꯥꯏꯔꯛꯏ, "ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯀꯔꯕꯥꯔ ꯑꯁꯤ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯁꯥ ꯃꯁꯥꯇꯒꯤ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯛꯇꯤ ꯃꯨꯟꯅꯔꯛꯄ ꯃꯇꯝꯗ ꯃꯝꯕꯥꯏ ꯑꯁꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯄꯥꯏꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯣꯅ ꯑꯩꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯀꯅꯤ"꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯊꯣꯛꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯣꯛ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ꯫ ꯑꯩꯅ ꯀꯔꯕꯥꯔ ꯑꯁꯤ ꯊꯥꯗꯣꯛꯂꯕꯁꯨ ꯑꯩꯒꯤ ꯊꯧꯅꯥꯗꯤ ꯍꯟꯈꯤꯔꯣꯏ꯫ ꯃꯝꯕꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ"꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯜꯇꯥꯟ ꯁꯣꯍꯦꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯁꯣꯍꯦꯕꯇ ꯍꯥꯏꯔꯛꯏ, "ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕ, ꯑꯐ ꯐꯠꯇ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ"꯫ ꯁꯣꯍꯦꯕꯅꯁꯨ ꯁꯨꯜꯇꯥꯟ ꯍꯥꯏꯔꯤꯕꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯁꯨꯜꯇꯥꯟ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯅꯪ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯁꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯄ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯔꯝꯒꯅꯤ"꯫ ꯁꯨꯜꯇꯥꯟꯅ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯀꯗꯧꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯗꯦꯜꯂꯤꯗ ꯂꯩꯔꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯅꯪꯅ ꯄꯨꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯝꯒꯗꯕꯅꯤ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯑꯗꯨꯒ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ, ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤ ꯅꯪꯒꯤ ꯀꯔꯕꯥꯔꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯕꯥꯔ ꯑꯁꯤꯕꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯒꯅꯨ"꯫ ꯁꯣꯍꯦꯕꯇꯤ ꯁꯨꯜꯇꯥꯟꯅ ꯃꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤ ꯃꯥꯅꯁꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤ ꯃꯥꯡꯍꯟꯗꯅꯕ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ"꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯍꯦꯕꯇꯤ ꯖꯥꯕꯦꯗꯀ ꯄꯨꯟꯗꯨꯅ ꯁꯨꯜꯇꯥꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯍꯦꯕꯅ ꯖꯥꯕꯦꯗꯇ ꯍꯥꯏꯔꯛꯏ, "ꯃꯝꯕꯥꯏ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯁꯨꯜꯇꯥꯟꯅ ꯁꯔꯨꯛ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯒꯦꯡ ꯂꯤꯗꯔꯁꯤꯡꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯂꯝꯕꯅꯤ꯫ ꯁꯍꯔ ꯑꯁꯤꯒꯤ ꯃꯄꯨ 5 ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯁꯍꯔ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯒꯗꯕꯗꯤ ꯑꯩ ꯑꯃꯗꯤ ꯁꯨꯜꯇꯥꯟ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ"꯫ ꯖꯥꯕꯦꯗꯅ ꯍꯪꯂꯛꯏ, "ꯁꯣꯍꯦꯕ, ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ"? ꯁꯣꯍꯦꯕꯅ ꯍꯥꯏꯔꯛꯏ, "ꯃꯝꯕꯥꯏ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯂꯩꯔꯤꯕ ꯒꯦꯡ ꯈꯨꯗꯤꯡꯃꯛ ꯃꯤꯀꯤꯊꯤ ꯉꯥꯛꯇꯅꯤ꯫
Mumbai gi asengbu mapu oiba pami Sultan ga manaba position da leiduna mahakka saman lengmanaba oiba pami Sultan bu Mumbai asigi miyamna smuggler haina kaunai adubu aidi Sultan na engonda don haina kaubudu pami Sultan na engonda sinaramiba Mumbai asi aigi oiba pami aigi khutagi natho haningde asomdana Sultan di Delhi da latuna Delhi da leriba Central Government gi Home Minister ga unanabagi damakta Home Minister gi office mamangda famduna leramli adubu minister aduna di Sultan ga unasi haiba yadri asomdana Mumbai da hana Sultan gi manakta laklamba gunda singaduna makhoi gi potchai smuggle taunanabagi damakta Soheb gi manakta lakpa hore Soheb gi apama matungina thabak tawba horakle Soheb pu harau hanba horakle Soheb ti hana tawromdaba thabak kaya amasu mahakna tawba horakle paisa kharagi damakta mi hatpa phawba horakle Soheb ti Sultan halakpa matamda magi tawba ngamba matik mathauna kayam leibage haibadu unnanabagi damakta thauna leina akiba amata yaudana thabak kaya ama chathari mathangi sindana minister gi PA duna mantri da harai sarga unage haiduna Sultan numit khudingi lai kari hai khoge mantri duna napal ga loina na harai aina central minister ni aduga madi gundani icham chamba mana unage haraga hekta unaba yagadaba natte matam kharaga ngayu hai kho Jairak asidana Mumbai da Soheb ki napal nongmagi hengalakli Sultan na khaidok lamba gang leader singi tongan ba karbar singda mahak na khut thinjanaba plan semba hokre ahan bada pathan gi gang na pariba yu sungbagi karbar asida khut thinjanaba mami taba horakle yu sungpham semba amadi yu yonanaba plan tawba horakle adubu Soheb na tawriba plan asi Sultan ga matam kuina dagi hanwa thabak tawminarakpa miyoi sing adunadi Sultan na thabak asi yaroi haduna khamjai adubu Soheb na yamna usetana harai Sultan gi apama matungina aina Sultan gi mahut silawbani aina hairiba wa khodimak Sultan haibaga chap manai asomdana Sultan di ngasisu mantri ga unaba laklami adubu mantri dudi haujuk phawba Sultan ga unasi yadri mafam maduda leiriba Sultan bu masak khangba security guard sing aduna di hainari Sultan na mafam masida tusonba saduna mantri gi ayaba ngaiduna leiriba se toksinari ni mana tawge khalabadi ngamloidaba leite Sultan gi asengba masak khangpa matamdadi mantri ga loinamak Sultan gi makhongda tudoni aduga asom Mumbai dana Soheb na makhoi gi karbar asida nomai sijinaba haurasi haina hairakli Patrick na hairai ngasi phawba ekhoi gi karbar asida nomai amukta sijinadri Sultan na su yade Soheb na hairai haujikti matamse yamna hongle thaina ga manadre maram maduna yeknaba singna sakti hengattringe da ekhoi su sakti hengatnanaba honadaba yaroi Patrick na hairai madu fana oiduna su nomai sijinaba natragana sijinadaba haibagi matang asidi Sultan laklaga khanasi mahake ayaba laukisi Soheb na hairai thabak khudimak Sultan ngaiduna leirabadi ekhoi gi yeknaba oiriba gang leader Pardhan amadi Pathan na nongmonomgi sakti lebe hengalakli Patrick na hairai makhoi de ekhoi gi yeknaba natte ekhoi gi mi ngaktani Soheb na hairai karbar asidadi yeknaba marup mapang amata leite magi sendong khaktani khanariba handa amuksu Soheb na napal ga loina na hairai thabak khudimak Sultan na engonda sinarambani aina bu yarabadi loinamak yarabani mathangi sindana Central Home Minister aduna tumlambadagi mikap tholakpa matamda mahake phamung nakanda Sultan phamduna leramle mantri ne yamna ngakna hanglai nangdi mafam asida kamdawna changlakliba Sultan hairai aina thabak tokjaba tarabasu haujuk phawba aina chatningba mafamda aibu thingba ngamgadaba mi leitri mantri ne yamna kijan hairai adudi nangna pamliba asi karino Sultan hairai aisu minister oiba pami mamal kaya launi mantri ne hairai haujikte sarkar asina anauba political party member semba amadi lakshinbada athingba thamle Sultan hairai aina hek gyan tarakpadagi sarkarna yadaba thabak ngaktani aina taroklibase mantri na hanglai nangna hairiba wasi karigumba sarkarna yarakpa tarabadi sarkar gi oinadi kari phanggadori kari tongjagani Sultan yamna chawthona hairai Sultan Mirza gi support phangani aigi support pu leirabadi Mumbai hairiba state aduda nakhoi gi opposition kanamtana lepa ngamoi mathangi sinda Wilson na officer amadu order piri Soheb na sungliba yu khudimak yu singado loina phajilo aduga drain da loina haido o aduga thaba asi police na tawbani habadudi kanamta khangan bayade officer adun hanglai Soheb na sungliba yu si thakpadagi miyoi 12 surabani siba aduga haujuk phaba Soheb phadriba si karigino Wilson na hairai Soheb pharaga kari kana doino haujuk pharoni minute 5 gi manungda bail phangaga aikhoi doina nokshilamaga chachini officer adun hairai aikhoi gi thaba asi Mumbai gi miyam asi kannana honaba matamda gunda singa sina tawriba phattaba thabak singa sibu khomjinba amadi miyam nagi losinba asina oirabra Wilson na hairai mafam asida leiriba gunda singna amatta oina lingjen manana laikhibana makhoi gi mathona oiri makhoi bu aikhoina shokpa ngamdri karigumba makhoi gi amatta oibagi masa asi thugaiba ngamlabadi amamam to oina aikhoi gi khutta tarakani makhoi punamapu amukta da maru phukta laga langthokhiba yagani
Officer aduna hanglai kanana makhoi gi apun masakta masi thugaidoino Wilson na khumlai Soheb na thugaidoni maram masinani mahaki asoiba aranba khunimak aikoina khangna usinnadriba Officer aduna hairei Sohebti Sultan gi achanba mini Soheb nabu Sultan gi mayokta layu haiba yakadrane Wilson na nofet tawraduna khumlai Sohebti Sultan gi mayokta laikhiba kuire Sultan na fatta thabak fana tawba tarabasu sahar asibu mangnanaba karisu toramde sahar asida sandi thamnaba honai Adubu Soheb nadi Sultan na toroma thabak khudima adugi ona tenaba ngakta tawduna leire noma natraga nomadi makhoi ani mayoknaba soidrabani matam maduda Mumbai shahar asi sengdokpagi tanja lauduna mafam masida leiriba gunda khudimak maru phangna muthatpa asini aikoi gi plan haibabu Asomdana Sultan amadi Minister unarami Mantri duna hairei Matangi haptadagi nangi jaga aduda nangi board khomagi rally haurasi Sultan nangsu board khomna naba sem saba hauro Matangi sinda Sultan Mumbai da halaklami Sultan na harau Patrick ta pau tamna duna hairei Matang haptadagi di aigi board khomba haurani matam kharagi matungdagi di aikoi gi gari asigi mathakta su red color gi siren thetpa haurani Masi matungdagi di aikoi na han toramba karbar du tawdaba tarabasu aikoi gi shakti aikoi gi power di hanthaba leiraroi Sultana gari tharopa matamda traffic light amagi manakta gari khamduna leiringaida hanubi amana chensilaktuna Sultan gi gari da matin checheladuna athiba wahaiga loinena yamna shauna hairei nangi yu thakpadagi aigi icha sikhre nangdi mi harpani Hanadi Sultan bu uba matamda yamna nungsina chensilaktuna mangonda bor piramba miyueduna ngasidi Sultan da yamna thina cheirakpa sida Sultan di ngakpada loikre Patrick na Sultan gi angakpa matawdu ubada hairei thabak khudimak Soheb na tawba ngaktani Asomdana Sohebti mana fangliba mahaki anauba shakti sida lupkhiduna Sultan gi matau tamduna Sultan na setpa dress aduga chap manana setuna Sultan gomna phongna chatpa horakle miyam tinba mafamda yamna chawthokna leramli Tanja sida Sultan yamna sauna laklaga mayam mamanga duda Soheb ki mamaida khupangna tharai aduga hairei aina nangbu hatringida nangna hojik tawriba karbar khudimak khudakta thingjalu nangna aigi matau fana tamduna aiga manana dress setpa tarabasu mapan thongdadi nang Sultan man khibeyai adubu kaidonungdadi nang Sultan Mirza oibadi ngamoi Soheb mahakna mafam adugi ningthawni khanna napan galoinena chawthokna mayam mamanga duda leijarambani adubu mayam mamanga duda khupak ama chaba matamdadi miyam mamanga duda mahaki ijat pumloi loire mayam mamangda ikai phiru khumba haibado oire mathangi sinda Soheb yu thaktuna lerami Mamtasna thinglabasu taramde Soheb na yam sauna hairei Sultan engonda khupakna tharakpa duna magi punsigi khwaidagi chawba asoibani aina piklingaida aigi ipana engonda khupakna thaki matam madudagi hongna aina aigi ipagi mayokta lekhi mana haiba wa khudumaki ona tena bangakta tawki Asomdana Sultan su sauri asawbana hemenduna Rihanna da hairei Soheb na engonda mapadagi hena aibu ki engonda ikai khunaba ulli engonda ijat tawi khalubani adubu madi khwaidagi fattaba lonom tawba mi oirame aina di mabu nungsiduna mahakpu aigi lanmi oina aigi inakta thami aduga manadi ningthau aigi honarame Soheb na sauri sahara sida Sultan Ibanian ningthau punnu oiminegi khaluba aigi wakhaladu arambani sahara sida sumudagi ningthau amakaktang leigadabani Sultan mafam asigi ningthau nate mana apama khudimak tawbani haiba leite Sultan su asomda yamna sauna Mamtas ta hairi aina asung thajana mangonda aigi karbar sinaramaga aina pamdaba thabak ngakta paisa kharagidamakta mi phawba hatpa yauna toramle Soheb hairiba nupa asi kanba yaroridaba mini Rihanna na hairei haujiksu matam leiri Soheb afaba lambida purakpa yakhini maga amuktang phajana wari sanakhisi asomdana Mamtas na su Soheb ta haijai nangna toriba thaba aduda asoiba aranba leibagini nangonda Sultan na sauribado adubu Soheb na yamna sauna hairei Mumbai shahar ai kaktagi oigani Mamtas na hairei phattaba khudimak tawdringeda hana wakal munna khanthakho Asomda sumasi mangai Rihanna na Sultan da haijai Soheb ta dandi pidringeda hana fajana wari sanakho wakal munna khanthakisi Sultan hairei hojikti wari sanabagi matam loire miki thieduna aigi imangda leptuna aiga mayoknaba ngamgadoribra natragana pangdaba amagumna aigi tungda leptuna engonda attack tawrakadoribra haibadu khangdokpa matam oirakle masi matungda Sultan yamna sauna mahaki gari thauduna mayumdagi chatki asomdana Soheb su lamjau sorokta angawbadongna chattuna Sultan na mangonda khupakna thakiba mangonda chaikibadu ningsingduna asawba asum hengattuna leiri mana yamna sauna sumna leinge tanja sida Bardan hairiba gunda adu laklaga gari thong hangdoladuna hairei gari da kakhalao wari ama sanasi Soheb na hairei nangdi aigi yeknabani Bardan na hairei nangi maruptuna nangbu khupak thaduna tanthora abana tro wakhal atopa khaluranu aiga wari sharusi lao
asomdana sultandi soyab ka unaduna wari sananabagidamakta soyab ki mayumda laklami soyab lairamdabadagi matam kuina mahaki mayumda soyab halakpa ngaiduna leiri aduga asomdana bardana soyab tahrai sultana nangonda uliba mawong matawdu sultana nangbu kibagini sultandagi nangna hena power pairakpa asida mahakna pakhatpagini maramaduna nangbu mangondagi hengatuna chakkiba ngamdanabagidamakta nangbu namthanaba tawraklibani bardana amuksu makha tarakladuna hairai sultandi thainagi chanabi sida luptuna leire karbar tawribani haiduna chumdring tawduna leire asumna tawduna sum leirabadi mingondagi hengatpa ngamaroi maramaduna mayamdagi hengatna chakki haiba tarabadi akoigi lambida athingbu oiriba sultanbu lambi istigi lauthokpa asini adubu asomdadi ahing thengjalaklaba asi phawba sultandi soyab mayumda lakpa halakpa ngaiduna leiri aduga nakan amaromdana soyab amadi bardan ani manaduna sultan hananaba plan tawduna leiri soyabna hairai hayengsi sultan gi bot khomba hubugi rally togodaba numitni adubu hayengdi sultan gi damakta harau tayambagi numit oiraroi mahak sibagi mikap mirau khulngakta tagani aduga ne bardan hayeng akhoi ani na togodoi thaba asida kaigumba sultan hingauba tholabadi akhoi ani gi hingpham leite asomdana sultan su soyab ngaiba ngamduduna mayumda sauna hankhre mathangi ayuktana mamtasna chelaktuna soyab mapan hairai soyabna sultan bu hatkani haiduna chakkhre amukta khambiyu aidi kibena loire mathangi sinda sultan mahaki rally haunanaba laklami wilson amagi lambi thattuna hairai nangumba mi amana sarkar da yausilakpa asina sarkar si modhalani sultan hairai akhoi masel jeknabu oduna leigadabagi sarukpudi marup oiduna afaba thaba kaya ama tawba yarisidi thajadraga yengo ngasidi sarkar su aigi marup oire wilson hairai kaigumba nangi lona yadaba thabak singadu leptaba tarabadi sarkar asina su nangbu kanbipa ngamoi sultan hairai mi mana fattaba thabak tawribasi fattaba oigi khanduna tawbudi natte mahakisu leiriba phibam madudagi phagatnaba tawribani wilson hairai nangna harisinadi miyoiba khudimak mahaki awaba du koknanabagidamakta fattaba thabak tawba hawro asira sultan hairai miyoiba khudimak fattaba thabak tawraktanabagidamaktani mayam maruk adudagi miyoi amadi sultan mirza oidaba yade maramdi sultan mirza leibagini ngasi sahar asida miyoi kanamtana ka henba hingsa tawdriba shanti leina karbar tawnaribase wilson hairai miyoi kharagi mateng panglaga nasana nasabu laini khanjarabra tanja asida mantri duna bot ki rally hauraduna sultan bu mahaki party da yaure haduna lauthorakli mafam majuda tiramliba miyoi khudimakna sultan maming khonjel hauna launarakli masi matungda sultan bu minister aduna stage mathakta kokhatuna mahaki nakanda lefanduna basan nama pihalli sultan hairai aina ngang weringai matamda netana basan pirakpa matamda nung ama lokhalaga makoktuda thomningki basan gi loud speaker makhol taba matamda mafam majuda tingadoriba miyoi singadu ina kaya khunba amata natte mafam majuda tilliba miyoi singadudi leita laira awa ana taraba miyoi ngaktani maramdi lairaba singna makhoi gi apamba wahai kharadang oirabasu taba phangjagani haibagi asada bot khomba lakliba neta singni manakta lakhiba ngaktani adubu ngasi phawbadi thabak oina amata pangthoktrي asomdana soyab ki mapana wilson na leriba mafam ajuda laktuna yana pakhana hairai sultan bu khana nabagidamakta soyab na plan tawba loikhre wilson na yana matha sana hairai sultan di napal chawba mini maram aduna stage mathakta gi kumthara o haiba yaroi mahaki haigidaba wa loidriba phawba maram aduna sohebpu aikoina hana thidokuna khamba asina khwaidagi afaba oigani wilson na manakta leramba officer amada stage manakta chatuna sultan bu senaduna layu haina haiki aduga soheb ki mapadana stage ki maning thangba nakalomda lao mahaki mi khara su puduna lao hairi wilson gi wangang asida soheb ki mapadi iching chingna badongna tawri asomdana function mafamda tiliba miyam sing adugi marakta changduna soheb ki khongloi khujimak wilson na phaduna puthorakhi aduga nupa adu phudatlami wilson na nupa adu phurga kana kana lai sultan hana nabagi damakta haina hanglakhi nupa aduna su khumlai aiga nupa topa maga lakminakhi wilson na mayam marakta amuk changlaklaga sultan hana naba lakliba nupa ama adusu yana haina singna mafam adudagi phaduna puthorakhi soheb ki mapana hairai sultan hana nabagi damakta lakhiba miyoi animak phare haujikti kaisu tawraroida wilson hairai makhoi gi plan makha leramkhigani soheb thainadriba phawba thiba lepa yade asomdana police na makhoi gi mi khudimak phakibagi pawasi soheb amadi bardan gi manakta laktuna hairaklami pawasi taba matamda soheb achepa wakhal amagulena gari manungdagi kumtharaklaga function mafam tamna lakhi asomdana wilson amadi soheb ki mapana sohebpu mayam marak aduda thibadi leptri adubu soyabsu asingba nupa amani mahapu police na thiri haiba khanglabanina soyabna sultan gi board ki poster achauba ama mamaida khumjenduna lakhi aduga stage tamna sultan gi manakta tamna changlakhi sultan su mahaki basan piba loreduna stage tagi kumthage torami adubu
ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯔꯤꯍꯥꯅꯥꯁꯨ ꯋꯥ ꯉꯥꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯁꯨꯜꯇꯥꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕꯤ ꯔꯤꯍꯥꯅꯥꯕꯨ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯧꯈꯠꯂꯝꯃꯤ꯫ ꯔꯤꯍꯥꯅꯥ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯁꯄꯣꯔꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯖꯇ ꯀꯥꯔꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯄꯣꯁꯇꯔ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯋꯦꯕꯄꯨ ꯎꯔꯛꯈꯤ꯫ ꯁ꯭ꯋꯦꯕ ꯑꯃꯗꯤ ꯁꯨꯜꯇꯥꯟ ꯑꯃꯅ ꯑꯃꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯤ꯫ ꯁ꯭ꯋꯦꯕꯀꯤ ꯋꯥꯈꯜꯗꯗꯤ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛꯇ ꯁꯨꯜꯇꯥꯟꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯋꯦꯕꯅ ꯁꯨꯜꯇꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯦꯟꯅꯕ ꯑꯁꯤꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯁ꯭ꯋꯦꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯁꯨꯜꯇꯥꯟꯒꯤ ꯄꯣꯁꯇꯔ ꯑꯗꯨꯗ ꯃꯈꯣꯡꯅ ꯄꯦꯟꯅ ꯅꯦꯠꯈꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯖ ꯃꯊꯛꯇꯅ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯕ ꯔꯤꯍꯥꯅꯥꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯨꯜꯇꯥꯟꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯀꯅꯥꯅꯣꯃ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤ ꯆꯦꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯀꯅꯥꯝꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯁꯨꯜꯇꯥꯟ ꯃꯥꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯋꯤꯜꯁꯟꯅ ꯅꯤꯡꯉꯝꯗꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯂꯤ꯫ ꯁꯨꯜꯇꯥꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯝꯕꯥꯏꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯩ ꯆꯥꯛꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯆꯥꯛꯈꯤꯕ ꯃꯩ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯨꯜꯇꯥꯟꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯝꯕ ꯃꯝꯕꯥꯏ ꯁꯍꯔ ꯑꯁꯤꯒꯤꯗꯃꯛꯇ ꯐꯅꯅꯕ ꯌꯥꯝꯅ ꯇꯧꯔꯝꯕꯅꯤ, ꯁꯥꯟꯇꯤ ꯂꯩꯍꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯋꯦꯕꯅ ꯃꯝꯕꯥꯏꯒꯤ ꯁꯍꯔ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯝꯕꯥꯏ ꯄꯨꯝꯕꯗ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯃꯝꯕꯥꯏ ꯄꯨꯝꯕ ꯃꯩ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯅꯁꯨ ꯃꯝꯕꯥꯏ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯂꯧꯕ, ꯑꯆꯨꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯦꯕ ꯑꯃꯗꯤ ꯁꯨꯜꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ, ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ? ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯋꯥꯈꯜ ꯊꯣꯛꯈꯤꯗꯕ, ꯃꯁꯤꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃ ꯍꯥꯏꯕꯗꯣ꯫ ꯐꯠꯇꯕ ꯑꯅꯤꯃꯛꯄꯨ ꯑꯩꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯗꯦ, ꯑꯃꯠꯇꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯃꯕꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯈꯣꯡꯅꯥꯎꯅꯤ ꯈꯟꯗꯨꯅ ꯈꯣꯡꯅꯥꯎ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯦꯕ ꯃꯝꯕꯥꯏ ꯁꯍꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇꯅ ꯍꯣꯠꯅꯖꯔꯒ ꯑꯣꯏꯔꯛꯈꯤꯕꯗꯤ ꯅꯠꯇꯦ, ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯈꯤꯇꯪ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯁꯣꯛꯄ ꯉꯝꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁ꯭ꯋꯦꯕ ꯍꯧꯖꯤꯛ ꯃꯝꯕꯥꯏꯗ ꯂꯩꯇꯦ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯝꯕꯥꯏ ꯑꯁꯤꯗ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯝꯕꯥꯏ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ, ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫